Russiagi maikaidagi Indiagidamakta International North-South Transport Corridor aikoina samna INSTC hairiba lambi asida pothaраktuna INSTC asi operational ohenkhre mayam pumnamakpu international news amasung geopolitics ki oiba hanoba video update amada amukka hanna taramna ukseri hauji INSTC gi oiba nauna lakliba development asigi matangda amuk video sida puning binasi International North-South Transport Corridor hairiba road asi India amasung Russia anigi marakta lairiba trade asigi khwaidigi oina naknaba lambi amakhangni Russiagi St. Petersburg hairiba mafam asidagi India tamna lakadaba consignment ama mamangki hapta Saturday numit asida thakrabani aduga hairiba asi India tamna hauzik laklibani Consignment asina lakliba lambi asini ki mebasida yauriba red color ki oiba road asi St. Petersburg tagi rail amasung road ki lambida laklaba matungda Astrakhan hairiba Russia gi oiba port asida thungadoribani masidagi amuk sigi oiba samudragi oiba lambi asida laklaba matungda Iran gi Anjali hairiba port asida thungadoribani Iran gi Anjali hairiba port asida thunglaba matungda amuk masidagi hairiba port asi rail amasung road ki khuthangda laklaba matungda Iran gi southern thangba sarukta leiriba Bandar Abbas hairiba port asida thunglaba matungda Sirutagi Mumbai tamna hairiba port asi lakadoribani masini INSTC gi route asidagi Russia dagi India tamna lakadoriba lambi asi India amasung Russia gi trade asigi hanadagi hauzik fawba lakliba route asina blue color asida uliba sini St. Petersburg tagi Baltic Sea tamna chalaba matungda masigi mathangda amuk North Sea da phawduna Mediterranean Sea asida laklaba matungda Suez Canal phawduna lakadoribani masina tragana Russia gi maikaidagi Black Sea asidagi phawdoraktuna Mediterranean Sea asi phawraba matungda India tamna lakpa madusu adumak yawi adubu hairiba route anima asi aduki matik yamna sangba lambini hairiba lambi anisi sangba khaktasu natana hauzik lairiba geopolitics ki oiba condition asina maram oiduna hairiba lambi anisida chatpa haibasidi adumak seb oidaba amakhakni maram asina INSTC gi route asi Russia gi maikaidaki sus tawrokpani International North-South Transport Corridor asi 7,200 km sangba multimodal transportation network amakhakni hairiba network asigi lambi asida sea road amasung rail routes masi pumnama asi loinamak yauri masigi matengna Indian Ocean dagina Caspian Sea asi fawba connect tawduna Russia natragana Northern Europe ki jagasing asida yamna tenba matamda yauba ngamgadoribani Russia gi maikaidagi India gi damakta tharakliba consignment asi 41 tons lumba wood laminate ki 40 feet ki oiba container anini India amasung Russia gi trade asida hana chalamliba lambi asida lawriba matam asi 40 days romni adubu handaki anauba INSTC gi route asida chatpa taragadi 25 days fawbagi manungda asuksoisoidana yauba yabagi oithokpa adu lay haiduna phongdokli hairiba route asigi damakta Iran hairiba country asi aduki matik yamna maruoiba country ama oigadauri aduga mamangi weekda Iran gi foreign minister gi India khongchat amasung USA na Iran gi against the IAEA gi resolution pukhalakpa matamdasu India na hairiba aduda bot thadadana abstain tawthoktuna Iran bu support tawkiba masi pumnama asi nauna lakliba development asiga loinamak mari lainagadauri Central Asia da lairiba country sing asi Russia, China amasung India hairiba country ahum asina makhoi oiba jaga sing asida dominance asi hengadhanabagi damakta yamna kanna competition tawbibani India gi side tagi hairiba country sing asida pharmaceutical gi oiba product sing machinery coffee tea amasung spices na singba product sing asi India na export tawribani INSTC gi road asi laklaba matungda India gi oina Central Asia gi country sing asiga
ꯀꯅꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫